China Sandorakliba Laichat Matangda Khannakhre Yumthangnariba China Hojik Laichat ama Sandoraktuna Miyoibana Sorhonba Nungaitaba Mayok Nariba Sidage Jackson Taurang Laukanabagi Matangda State Surveillance Officer IDSP Manipur Dr. K.S. Rosan Singana Thobu Oiduna Mipamama Pangthokre Directorate Health Services Lamfelgi Nauna Sangakiva Conference Hall the Pangthokiba Mipamaduda District Surveillance Officer District Epidemiologists and District Data Managers IDSP su saruk yakhe mifam adu Dr. Varati Maitram State Epidemiologist IDPS na hojik China da Sandorakliba Laichat adugi matangda Center amadi State Health Authority na laukhaliba thabak thauram singi matangda wa ngangkhibaga loinana presentation su utke mifam adu da State amadi District singi IDPS official sing amadi NHM ge District Program Manager sing su saruk yakhe